Hi guys, I'm back again. Mami Mapao ki 20th suba episode asida tenzing pukramamna mayambu taramna okchari. Impact TV ki show asibu mityeng tabiri ba pumnamakpu no lokchari. Mami Mapao na puduna lakchari entertainment and glamour world gi Mapao kaya mahusagumna ngasisu. Ngasi purakliba Mapao sing tamjadringai mamangi 19th suba episode ta mayamgi comments, suggestions amadi appreciation sing gi damakta fans and followers singbu hainingai leitana thagachari. So asi hena fazaba hena mapung fawa show ama oihannaba hotnabada adomna leptana support tawbiri. Ngasi 20th suba episode asida kari karamba Mapao singna laichal oina semlibage haibadu thamjage. Ahanbada machugi kumhai yausanggi Mapao na ihan hana thamjari ngasigi episode asigi Mapao. Ani suba oina thamjari ba asina Dew Films ki banner makada puthokliba laklo thoraklo haina mingthonba music video album release tawkhibagi paudamni. Ahum subadana Role of Music in Shumang Lila Haiba workshop amagi paudamna ngasigi ahum suba Mapao oina thamjari. Thamjari mari suba oina chorus repertory the Festival of Literature, Dance and Music pangthokhibagi paudam. Manga subadana Thamjari Thajagi Mangalda haina mingthonba music video album ama release tawkhibagi Mapao. Taruk suba amadi ngasigi aroibo oina thamjari ba Mapao asina Colors of Music ki ani suba season 2 Mapao. Hojik amuk purakli akhoi pumnamak na ngaujaba machu kumhai gi yaukshang gi paudam midyeng taminas. Lamtagi tara mga nipan ba thanil numitagi hauduna sahi khudingi pangthokliba yausang kumai kumja sigi oinasu Mars ki haukhiba tang anidagi hauduna mapung fana amadi mai pakna pangthokre. Yausang mai thaba nakatheng chatpa holi pitchkari halankar thabal chongba ogri chongba kaya hasina maihorul dagi chanraklaba yausang kumai gi sakam sing oiri. Numit mangani gi kumaya sigi ngallingai matamda oiramba machatta kumja khudingi khajik khajik semtorakpana ngasidi yausang kumai gi mapung oiba saktam ama hairagadi sports na sana khotnabana oiri. Hi guys, this is Tenzing and happy Yausang. Ngasi Yausang kumai gi ahanma numit asida Yausang Sports Kamari Lenana Laikai Mayam na Yakanglagi Mamangda Mogi inauguration lamp amasung torch pubagi thauram asida mayambu ngasigi highlights masam tang pizage. Kangla utradagi mayra lawruba matungda kangla mamangdagi hojik Strela phaduna lae. Strela phaduna lae. Na so guys Ai kitang thengdo khare do waro biganu. Hojik akoigi angang sing adagi khangna buju mayam yauri moidagi kari kari wakhal legi hadu mayam ta khangminas. mayam na budi hojikti kaya khangnaram maroi adubu matamam dadi akhoina kai haitare khwaidagi inspiring oi haina khalamba matamamagi model hojiksu
Not anymore now. Ado che yausang ki plan lai bige. Yausang ji hujik maira lawba la ini khoi laikai gi oina pulap thangmai bangi kabrabam laikai gi adu loiraga hujik hallaga angang myam gi sports kumba mayam tawraga hujik yausang khoi like that. You enjoy the ni khoi pulap. Okay, thank you. Aduga sport nataba atopa yausang gi atopa plan di kai lai bige. Besides sports, I think nungdang dana thabal chong doi ba yausang gi khwai dei nungai ba thabal adune. Thank you. Mafam kayada tongan ba club kaya na sinduna pangthokna diba yausang sports asida football, volleyball, lamjel, arm wrestling, mukna asina chingba taseng ba sports ki event kaya su pangthokna ri. Ako hujik leirib mafam ase hairangoi thonggi YMDO club ki lampak tani hujik yamna nungaiba crowd sing se phajana pairaga leire ado siliba thoram asina nungsi lipul thori chingabi 2018 chahi khudingi singduna lakpa club taruk punna tawduna thori chingabi gi competition ase ima ibel singi item ni mayam punna yengminasi. Let's go. Nasi adok ki matikan are samu bagan ni. Ama hanade. Nah, cipiu. Haksik siko lawan pemlekai na. Masigi mathakta ngaihak ki nungaina na bagi damak makal kayagi entertainment game singsu kumayasigi manung channa pangthokna ri. Yung dora di khang de do loi ra ma tung da first second third khang ro tung da anchor ibani ge mu competition tau ge mamang du dai na ngam ge hum tak tenjing ji kitang noi tro ai kitang khabi ge mamang gi je ma na ngam ge yam numai ra ba item ma ngam buduna sabna lai re sabu kung na bi. Kumayasigi manung chana all Manipur Working Journalist Union amju na susinduna tongan ba media fraternity kya na saruk yaduna journalist sports meet pangthoki. Asina sumaroi banatri tambagi loiba naira roidaba yausang kumai mapau. Hangka numit haina su khangna riba numit asigi hali sakpagi thoram adudani akoina lejarisi thoram asigi matangda mayamda kitang highlight thamjaba oina mayam puna mug yengminarsi.
Play with the Colors haiba program amasu Back the Pillars haiba lamdam asigi mamiro kyana punduna shemba look asina underprivileged children singbu yokat piba yauna tongan bo wakalol kaya ga loinana pangthoki. Play with the Colors. Kay do bugi the Back the Pillars na organize story no na hire gadi. Kogi children are the pillar of nations. Hai basigi theme dai tare. Angang sing bu yokot pi bai tare underprivileged children sing ai tare. Mo makoi gi nungai ma mekup amadi makoi bu support to biraga. Kogi better society amagi hai tare. Apa ba chang mami wena bo na bada Back the Pillars ki ena chat pathaja badu go loina ngasigi event organize to jobdu special apa khunai mo wena gi the sports tamai onsela si aiba theme du su oire aduga Manipur da kogi road safety gi campaign hai tare accident top ki chang nongmu hengalakpa especially yaksang dana su hena thoya dana especially masida Back the Pillars na angang sing sigal loina hai tare just kai gumbal dum sigi miam da road safety campaign amasu Tamzaning Mamadi, Apava, Dungi, Yumbido, Oinabagi, support Angambaki and Pijabane, when I'm Gambaki Nasade. Saint Hakana, General Home Sequina, Yam Akana, two Matam Sinmanina, Infal, Banunda Lave Valley, Infal Munda Lave, General Home Sing to get Taure. Aduga, General Home Sing the Zoki Suti Hangi the Vaitare. Magi Yausang Suti, Gidanta Hangi the Mamda, 6 General Home the Hosing Hungala, Angang, Nupi Nipu, Nupani Pu, General Home de Locolaga, Angang Marfuki Taquena, Sports Sinzavani, Tangachana Yausang Sport, Tato Sport, 100 meter race, 200 meter race, musical chair, Quigi, Yausangi Murray Sports Sing, Toro Matunda, Aquay Angang Sing, Quigi Kasi, Tidim Road, Sida Quay Sana, Human Chen Semduna, Quigi Road Safety, wear helmet, something, accident is. But they have a man, Angam Singing Mating, road safety campaign, also quite Pungama, Masigi, Menrota, Wapangagre, Masilu Padagogi, Manipuri artist, Masang Narbaka Amana, Angang Sizu, Mapung Pan Buena, Achoba, Magi Daitaka, Loviduna Entertainment, Parma, Husi, Yamkana Chatari. Light up a people Canada, Lady Bird Hawaii, Kanaki no Kano, Luckily tonight. I toy you, luckily tonight, I toy you. Papa, Papa, so you be the injured, Jelly's don't say, Dingani Pamo, Yausangsi Hojikandi sports Nartangaire. Let's consider it as a positive change. Adu Tabal di Tokumsiko. Hojik Amuk, Dew Films ki Laklo, Thoroklo have a music video album release Tokibagi, Powdam meeting Tamis. Laklo, Toklo, Lampata, Pulasi, Aikoi, Lakaida. Dew Films ki banner Makada, Yausang Kumaigamari Lenana, Laklo, Thoklo Hanaming Tonba, Laybak Mingbe Segi music video album Mama, Sam Babu Enterprise ne Kudol Tamnura Aukiba, February Tang Kun Panda, Lampelgi Sanka Tokista, Hauna Bimatungina, release Toduna, Niamda, Kudol Tamkre, RK Imogi Mayekta, Bobosh na Kanglana, music direction Piduna Amade, Kennedy Kumana, Saishakloi Oiduna. Puthok iba album masti Pong Magi Thormaduda Film Forum Manipurgi Secretary Khoimu Social Worker Oinam Roman Namadi Amiki Vice President W Samson Nachingba Saknai Rabakian Saru Yaki Music Video Album Machina Pangthok Pat Loi Kipat Ngai Riba Masugi Kumai Ni Haina Riba Yausang the Mari Lainana Sports Liba Mafam Kayada Tok Topa Mahau Ama Piki Haibada Toina Hainan the Toklaroi Taseng Machang Oiba message ngakta thalaba isay ni mayam na pam na tanaba album ama sungshoy na oirsanu. Ahum subada amuk mityeng taminar si Role of Music in Shumang Lila haiba tha ama chup na chathagadaba hojik chathariba workshop amagi mapao ma. The Role of Music in Sumangila haiba workshop ama haukiba February gi kunmari dagi hauduna Imphal gi Ivoyai me Sumangila Sanglenda Pangthokli Hairiba se tha se gi tara manga forward chathaduna
tha ama chumna pangthokna na pandam thamli workshop ase North East Zone Cultural Center Department of Art and Culture Government of Manipur amadi Manipur State Sumang Lila Council ahumna punna sinduna pangthokpani workshop asida lamdam asigi tongan ba lila gi lamda thabak tawri mioi kayana sarvyari thawramaduda Padma Shri wale panavana workshop asina khunai asigi channel kyada ahongba lakliba sida Sumang Lila gi machat mataubu honghandan thamnan ba pandam da pangthokpani Sumang Lila da music ki yamna chawba thodang lay hai wafam thamki workshop asigi manungda aikoina Sumang Lila gi machat Sumang Lila gi ahlamana thambiramba isegi sayong saida traditional music usi aikoina kanjebaga loinena ngasigi malemgi mafam atai dagi humjilakliba tongan ba isegi train kamarum changsilagiba asi aikoina khaidokna thamlaga masagi mapung pharaba Sumang Lila haiba art form asi miyamna sogatpa amata ngaraba traditional performing art form amani haibisi saktakna nabgidamakta masida yauriba music is traditional music de sagatpa yananabgi damakta akhanga he tanaraga Sumang Lila kannanabgi thawdangda ekoi punna changsin minaba yananabgi thawdanga mani haina lawjau lamdam ashigi Sumang Lila gi machat pu kannaba hotnabada yamnamak mathau taba khongthang amani sinbi langbi riba singbu thagachari. And now let's have a short break and we'll be right back. Break ki matungda mayambu amuk hana khurumjari adomna yengbiriba asi tha amagi ani suba amadi aroiba Friday khudingi Impact TV da sandokchariba Mami Mapao ni samu sangda laiba Chorus Repertory Theatre gi complex ta numit humni gi oiba Festival of Literature Dance and Music saknai raba theatre personality ratam thiam yauna mapan lam gi khang hairaba mioi kaya ga loina na pangthok kibagi Mapao ama amuk ingminasi Government of India ki Dona Minister amadi Writers Forum Imphal ani na kushamna duna samusang da laiba Chorus Repertory Theatre gi complex ta numit humni gi oiba Festival of Literature Dance and Music haukiba February gi tang kunmari da haudok tuna mapung fana pangtokrai Assam Bodo Mizo Bengali Manipuri amadi Oriya hariba lol singa sigi housing oiriba literature gi masak naina ba yauna pangthok kadurba festival asda All India Radio Imphal gi director in charge Dilip Mayeng bamna festival director gi thawai lauki festival asigi manung channa paite lol da phongba Manipuri short stories English da phongba and anthology of Manipuri poetry amasung sahitya gi pau haiba quarterly journal amasu release dauki festival ase hawdok ki thormaduda chief guest oina saruk yaraduna thoidok hendokna iramdamasida khaktanatana malemna ikai khumnaduna sakhangliba theatre personality Ratan Thiamna art haibasi meditation makhal amane masina haukiba kyabu nahonana ningsinghanduna anok thawna pibangame mipum khodimak amatube wakhalol selhanduna punna thabuk thawminnabada art amasung culture na achauba thawdang lawi haiba pautak miyam thamki Thagachari Writers Forum Imphal bu lamjaningai oiriba festival asi sinbi bagidamakta makha tarakpada hena chauna amadi mai pakna sinbo ibiu saknairaba saisakpa nawboina saihek tamduna chingkhurakpa art production gi banner makhada hanbo oina puthokpa thajagi mangalda haina mingthonba music album ama release tawkibagi pawdam ama mayam meeting tam Chingkhurakpa art production gi banner makhada hanbo oina puthokpa thajagi mangalda haina mingthonba music album ama haukiba
February ki tang kuni thoida Major Kulda Laiba Manipur Press Club ta hauna bi matung ina release tawduna laibak miyam da kudol tamkre nungsi nungol de yumpa moibe sei tarukna laichal semduna saknai rabi mamiroi laisang them tonthoi ngambina puthok liba album ase matam amada Manipur lenga ki art and culture ki Minister Oiramba Amadi Manipur State Council CPI ki Secretary ki Thawgai Puriba Dr. Moirang Tem Narana Fonki Album asida laichal oiriba sairol pumba laisram surjit khundrak pamna pankhat pani amadi nanau sagol mangna music direction piduna amadi miyamna thoidok hendokna pamna riba saknai raba saishakpa nauboina saihek tamli mera thagi thazagum nongdol gi thawan michak thazagi mangalda nungsi khangdringai nangbu nungsi rubagi amadi korou mangal Fangdringai haibana chingba isai tarukasina laichal oiriba music album masi phongbagi thormaduda amiki president amadi saknai raba saisak loi sagol sem tijendra amadi education amadi cultural activist Dr. Manauton Soraisham Anisu Sarubyaki ziklaba hingi thazagi mangalda korou maisagum maisa khanglibi Nuja lamuk naredo nungsi ipak thaksira nungsi nungon gi maton lom na ning tijaraba sairoli nongin recording studio da record tawduna puthokliba music album asigi Wow romance ti naire loin fazai miyam na pamnaba mai pakpa album ama soidna oigani aroi bo oina hojik amuk mityeng taminasi Colors of Music ki ani suba season Lambui Khonang Khong da pangtok kiba mapao ama. And guys, watch out. We enjoyed a lot. Yes, we're here at Lambui Khonang Khong and the festival is Colors of Music. Who's performing? I'm gonna tell you it's John Oy! John Oynam! John Oynam! I'll be loud in the couch, just chilling in my stocking. Click to MTV so they could teach me how to dug it. Cause in my castle, I'm the wicked man. Miyamna maruoina naha kyana khaurang na ngai na khiba Colors of Music ki ani suba season tha sigi hauke batang mari yausang manungda Imphal West ki Lamboi Khonang Khong da leiba Manipur Trade and Expo Center da mapung sana pangtok rei Wave Nation da pangtok ki bathorma da Zone Oinam Sampa Pulse Pandit ACDC DJ Animal DJ Nina certain sing kyagi performance utuna naha kyagi pungning hu kiba thoramase Razen B can sponsor tawki amadi agru wangkhaina stage ki thodang low kiba galonena Impact TV na media partner Color Festival sih dia. Yam nungai lo, matang sih itu saw na pangkok gua, matang sih itu saw na pangkok gua ngambil senai na. Thank you. So Colors of Music sih yam nungai bro. Tuh nungai di, yam nungai di. Karena performance na kuat nungai gigi. Kalau pakai sih nungai sampai sih ham performance yang bayam nungai gre, zono inam sih ini. Kalau yam kan nungai di. Colors of Music sih. Hana deki khang aga favorite artist sama aga yawi berkamai tau ke? Yang jadi aham mana lak saya sih. Jadi ki performance में हम दिया कमाई तो बिके yang nungai kamay tau biri ke event siya am tin nungai karamba performance ako ay nungai biki ke hosi bogdi John Oynam hosi ta hosi ay lak tangai ri buko nungai kamay tau biri ke event sa tin nungai ri karamba na nungai biki ke loy namang nungai John Oynam nungai tin namang nungai woman no cry artist kudi mang loy nungai, aku ini nungai tiap artist lagi. Sini nungai ngasih web kita sih, ya mah ini, bener sih yang nungai aja sengaja kadi. Warim dah saya bro, gari matak dah pamban
Maju nungai biribo. Nungai ni. Hai. Nang dia na ure ado photo namja. Namja. Ado event se kamai taurige. Event se nungai. Nyanti nungai. Colors of Music event as a artist khara khoi na interaction tau dana moi ju kamaina feel tau ge moi ju kamai phau ge kari feedback lagi have do mayang mu khangmina si Color of Music se koi gi mayam da moi gi theme ma khak leiri moi gi theme je koi gi awa ana da Manipur gi laira ba children home do orphan da kai da moi gi donate khara tau ga charity show sil laga moi sidai phangap ka paisa jana mayam da mateng panga Manipur da koi gi government na jengjen bidra ba orphan da leiri ba kholi mayam si segi da makta ai ju mateng pangjage saruk yage hairaga tholak bane matung tarak padasu Manipur gi sigumba wave ka pullaga atopa northeast ki state sing dasu sigumba gi charity sin ge na khanjari Wow, amazing. Aina about some tadi taba ko YouTube ta kati mateng uba ta sing na face to face ka wali sabado DJ animal kainom tau gare anyways yeah mayam su shoy da na enjoy tau gani hena khalli that was DJ Animal so much for coming to Manipur. How do you like it? Oh, great place. And I hope so. Yeah. It was so amazing. And I hope so. See you soon. Thank you. Thank you so much. Bye. Ahum suba yausang yamna nungaiba event kaya amaga lochin gadore ngasi ai khonjel da tabra ta da khangdre ai noise mayam jina ai kaim ta tadre adu yam nungaiba mogi handaki yausang je mayam da ai pha paujal pi boina ngasi matang asi da lochin jare humni suba gi. So that was Colors of Music Nakole Pala. This is Strela and Tenzing with cameraman Somorjit. Thank you so much. Wow, Colors of Music. I dimit ta dum uduna leire numit tugi khunungai do. Saruk yakiba pumna makpu thagachari. And now dear viewers, here comes to the end of 20th episode of Mami Mapao. Hope you liked it. Mathangi episode ta tongan ba anoba entertainment ki Mapao singaloina na amuk lakchage. But dear fans and followers, never forget to subscribe our channel on YouTube and do send us our valuable feedback at www.facebook.com/Mami Mapao. Thank you for watching Mami Mapao. Goodbye.